ꯍꯧꯖꯤꯛ ꯌꯨꯠ ꯃꯌꯥꯝꯗ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥ ꯃꯌꯥꯝꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃꯅꯦꯕ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯖꯣꯕ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯀꯟꯐ꯭ꯌꯨꯖꯟ ꯀꯌꯥ ꯑꯃꯅ ꯃꯁꯥꯗ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯀꯌꯥ ꯑꯃ ꯄꯣꯛꯊꯣꯔꯛꯏꯕ ꯑꯗꯒꯤꯗꯤ ꯃꯁꯥꯗ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯄꯩꯁꯥ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦ ꯄꯩꯁꯥ ꯇꯥꯟꯗ ꯇꯥꯔꯗꯤ ꯍꯤꯡꯕꯁꯨ ꯉꯝꯃꯣꯏ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯤꯡꯅꯤꯡꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯄꯩꯁꯥ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯂꯣꯏ ꯈꯪꯉꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯔ ꯃꯇꯝꯗ ꯃꯁꯥꯁꯤꯗ ꯀꯔꯝꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯤꯅ ꯆꯃꯝꯅꯔ ꯂꯩꯔꯤꯅꯦ ꯁꯦꯡꯅ ꯍꯥꯏ ꯁꯤꯁꯤꯅ ꯆꯃꯝꯅꯔ ꯂꯩꯍꯜꯂꯤꯅꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤꯗꯩꯁꯦ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩ ꯁꯤꯗꯩꯁꯦ ꯖꯣꯕꯅ ꯐꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯒꯤꯗꯤ ꯕꯤꯖꯤꯅꯦꯁꯅ ꯐꯩ ꯐꯠꯇꯦꯁꯨ ꯍꯥꯏꯔꯣꯏ ꯖꯣꯕꯅ ꯐꯩ ꯐꯠꯇꯦꯁꯨ ꯀꯩꯝ ꯍꯥꯏꯔꯣꯏꯕ ꯁꯤꯁꯦ ꯖꯣꯕꯁꯨ ꯃꯥꯏ ꯃꯁꯥꯒꯤ ꯖꯒꯥꯗ ꯐꯖꯩ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁꯇꯨ ꯃꯥ ꯃꯁꯥꯒꯤ ꯖꯒꯥꯗ ꯐꯖꯩ ꯕꯠ ꯄꯨꯝꯅꯃꯛꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯋꯦ ꯅꯪꯒꯤ ꯗꯤꯁꯤꯁꯟ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯣꯏ ꯀꯨꯝꯊꯔꯛꯀꯗꯕ ꯉꯥꯛꯇꯅꯦꯕ ꯕꯠ ꯁꯤꯗꯩꯁꯤꯗ ꯁꯣꯏꯒꯗꯕ ꯃꯣꯃꯦꯟ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯁꯣꯏꯒꯗꯕ ꯁ꯭ꯇꯦꯞ ꯀꯌꯥ ꯑꯃ ꯌꯥꯎꯋꯦꯕ ꯑꯩ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯄꯣꯁ ꯅꯪꯅ ꯇꯧꯅꯤꯡꯉꯤꯁꯦ ꯅꯪ ꯒꯕꯔꯃꯦꯟ ꯖꯣꯕ ꯄꯥꯝꯃꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯄꯨꯟꯁꯤ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯇꯣꯂꯣꯞ ꯈꯔ ꯂꯥꯛꯆꯕ ꯑꯗꯒꯤꯗꯤ ꯊꯥꯒꯤ ꯂꯨꯍꯣꯡꯉꯒ ꯑꯗꯒꯤꯗꯤ ꯏꯆꯥ ꯏꯁꯨ ꯌꯣꯛꯑꯒ ꯏꯆꯥ ꯏꯁꯨ ꯐꯖꯅ ꯊꯥꯛꯑꯒ ꯑꯗꯒꯤꯗꯤ ꯐꯦꯃꯤꯂꯤ ꯏꯪ ꯆꯤꯛꯄ ꯐꯦꯃꯤꯂꯤ ꯑꯃ ꯍꯤꯡꯅꯤꯡꯉꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯅꯪꯅ ꯉꯁꯥꯏꯒꯤ ꯒꯕꯔꯃꯦꯟ ꯖꯣꯕꯁꯦ ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯩ ꯂꯥꯛꯑꯦ ꯄꯩꯁꯥ ꯊꯣꯛꯂꯛꯇꯕ ꯌꯥꯗꯕꯅꯤꯅ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗ ꯈꯣꯡꯗꯥꯅꯤꯡꯕ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯊꯕꯛꯇꯣ ꯐꯪꯉꯛꯇ꯭ꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗ ꯆꯪꯅꯤꯡꯕ ꯄꯣꯠ ꯈꯔ ꯂꯥꯛꯑꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯔꯣꯝꯗ ꯐꯩ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯄꯨꯈꯤ ꯇꯥꯔꯗꯤ ꯐꯠꯇꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯒꯗꯣꯏꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯁ꯭ꯀꯦꯝ ꯀꯌꯥ ꯑꯃꯅ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ 2 monthsꯇ ꯅꯪ 3 lakhs ꯇꯥꯜꯂꯨ 1 lakhs ꯇꯥꯜꯂꯨ 2 lakhs ꯇꯥꯜꯂꯨ 10 lakhs ꯇꯥꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯗꯨ ꯅꯪ ꯁꯤꯗꯩꯁꯦ ꯁꯤꯕꯨ ꯄꯩꯁꯥ ꯄꯤꯌꯨ ꯁꯤ ꯇꯧ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯁꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯄꯨꯁꯟꯕ ꯍꯦꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯉꯁꯥꯏꯒꯤ ꯒꯕꯔꯃꯦꯟ ꯖꯣꯕ ꯇꯧꯅꯤ ꯈꯜꯂꯝꯃꯒ ꯊꯕꯛꯁꯦ ꯂꯩꯁꯜꯂꯛꯇꯕ ꯊꯕꯛ ꯐꯪꯉꯛꯇꯕ ꯑꯗꯨ ꯄꯩꯁꯥ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦ ꯈꯜꯂꯒ ꯂꯝꯕꯦꯜꯁꯦ ꯃꯤ ꯑꯃꯇ ꯂꯥꯛꯇ꯭ꯔꯁꯨ ꯃꯄꯥꯟꯒꯤ ꯃꯤ ꯑꯃ ꯂꯥꯛꯇ꯭ꯔꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯤꯍꯧꯔꯒ ꯑꯩ ꯆꯪꯍꯧ ꯇꯥꯔꯗꯤ ꯃꯦ ꯕꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯇꯧꯈꯤꯕ ꯁꯤ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯁꯨ ꯒ꯭ꯔꯣ ꯇꯧꯅꯤꯡꯕꯩꯗꯃꯛꯇ ꯁꯤ ꯇꯧꯔꯤꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯔꯥꯜ ꯑꯃꯗꯤ ꯂꯩꯕ ꯀꯩꯅꯣ ꯅꯪꯒꯤ ꯅꯔꯥꯜꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯔꯤꯁꯔꯁ ꯇꯧꯗꯕ ꯅꯣꯂꯦꯖ ꯋꯥꯠꯄ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯒꯤ ꯅꯔꯥꯜꯅꯦ ꯅꯁꯥꯅ ꯊꯤꯖꯤꯜꯂꯨꯗꯕ ꯅꯁꯥꯅ ꯍꯦꯟꯅ ꯅꯁꯥꯗ ꯍꯥꯏꯕꯗꯤ ꯍꯪꯒꯔꯗꯤ ꯂꯩꯕ ꯕꯠ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯍꯪꯒꯔ ꯅꯠꯇꯕ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯍꯪꯒꯔ ꯄꯩꯁꯥ ꯂꯣꯝꯗ ꯑꯣꯏꯅ ꯆꯣꯞꯁꯜꯂꯨꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯠꯇꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯌꯦꯁ ꯑꯩꯈꯣꯏꯗ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯔꯦꯠ ꯌꯥꯝ ꯍꯦꯜꯂꯦ ꯊꯕꯛꯀꯤ ꯏꯁꯨ ꯊꯕꯛꯀꯤ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃꯅꯦ ꯑꯗꯨꯕꯨ ꯊꯕꯛ ꯐꯪꯗꯕ ꯀꯌꯥ ꯑꯃꯅꯦꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯕꯨ ꯊꯕꯛꯁꯦ ꯀꯥꯏꯗ ꯊꯤꯒꯗꯦ ꯃꯄꯥꯟꯗ ꯇꯧꯕ ꯀꯌꯥ ꯑꯃ ꯑꯗꯒꯤ ꯏꯚꯟ ꯃꯄꯥꯟꯗꯁꯨ ꯐꯪꯉꯛꯇꯕ ꯀꯌꯥ ꯑꯃ ꯏꯚꯟ ꯑꯗꯒꯤ ꯒꯕꯔꯃꯦꯟ ꯖꯣꯕ ꯉꯥꯏꯕꯗ 10 years 5 years ꯍꯧꯈꯤꯕ ꯀꯌꯥ ꯑꯃ ꯍꯅꯨꯁꯜꯂꯛꯄ ꯀꯌꯥ ꯑꯃꯅꯦꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯊꯣꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯏꯐ ꯀꯩꯒꯨꯝꯕ ꯅꯪꯅ ꯕꯤꯖꯤꯅꯦꯁꯇ ꯈꯣꯡꯗꯥꯒꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯅ ꯕꯤꯖꯤꯅꯦꯁꯇ ꯈꯣꯡꯗꯥꯒꯦ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗ ꯆꯪꯉꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯕꯤꯖꯤꯅꯦꯁꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯅꯪꯅ 2 months 1 month 2 monthsꯇ ꯑꯩ ꯁꯦꯂꯔꯤ ꯑꯩ ꯄꯩꯁꯥ ꯇꯥꯜꯂꯛꯇꯕ ꯌꯥꯗꯦ ꯑꯩ ꯑꯗꯒꯤ ꯇꯣꯂꯣꯞ ꯈꯤꯇꯪꯗ ꯐꯪꯉꯛꯇꯕ ꯌꯥꯗꯦ ꯈꯜꯂꯒ ꯆꯪꯉꯛ ꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯒꯤ ꯅꯠꯇꯦ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯒꯤ ꯅꯠꯇꯦꯕ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ 5 years of experience ꯕꯤꯖꯤꯅꯦꯁꯇ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ 5 years of experience ꯑꯩꯅꯉꯁꯤ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯕꯤꯜ ꯇꯧꯕꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯐꯦꯂꯤꯌꯔ ꯌꯥꯝꯅ ꯆꯪꯉꯦꯕ ꯑꯗꯨꯒ ꯁꯤꯗꯩꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ 2 monthsꯇ 3 months ꯑꯩ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯦ ꯉꯥꯛꯇꯪꯒꯤ ꯅꯪ ꯇꯥꯟꯈꯤꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯧꯔ ꯅꯪ ꯇꯥꯟꯈꯤꯕ ꯌꯥꯏ 1 monthsꯇ 2 monthsꯇ ꯇꯥꯟꯈꯤꯕ ꯌꯥꯏ ꯕꯠ ꯂꯣꯡ ꯇꯔꯝꯗ ꯑꯗꯨꯒꯤ ꯅꯪꯅ ꯂꯥꯛ 5 ꯇꯥꯜꯂꯤꯕ ꯂꯥꯛ 10 ꯇꯥꯜꯂꯤꯕ ꯂꯥꯛ 15 ꯇꯥꯜꯂꯤꯕꯗꯨꯅ ꯅꯪꯒꯤ ꯂꯣꯡ ꯇꯔꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯅꯤ ꯊꯥꯖꯔꯨꯔꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯁꯤꯅꯤ ꯉꯁꯤ ꯍꯦꯛ ꯂꯥꯛꯑꯝꯃꯒ ꯍꯦꯛ ꯃꯨꯠꯈ꯭ꯔꯤꯕ ꯍꯦꯛ ꯂꯥꯛꯑꯝꯃꯒ ꯍꯦꯛ ꯃꯨꯠꯈ꯭ꯔꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁꯇꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯅꯪꯅ ꯍꯌꯦꯡ ꯂꯣꯡ ꯇꯔꯝꯗ ꯄꯦ ꯇꯧꯔꯛꯀꯦ ꯂꯣꯡ ꯇꯔꯝꯗ ꯅꯪꯉꯣꯟꯗ ꯍꯌꯦꯡ ꯁꯤꯁꯤꯅ ꯅꯪꯒꯤ ꯁꯦꯂꯔꯤꯒꯤ ꯇꯥꯏꯞꯇ ꯄꯦ ꯇꯧꯔꯛꯀꯦ ꯅꯪꯉꯣꯟꯗ ꯆꯥꯎꯈꯠꯄ ꯂꯥꯛꯀꯦ ꯅꯪꯉꯣꯟꯗ ꯅꯪꯅ ꯍꯤꯡꯅꯤꯡꯉꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯅꯪꯅ ꯄꯥꯝꯃꯤꯕ ꯐ꯭रीꯗꯝꯗꯣ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯜꯋꯦꯁ ꯁꯤ ꯅꯤꯡꯁꯤꯡꯉꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯇ ꯄꯦꯁꯦꯟꯁ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯄꯦꯁꯦꯟꯁ ꯌꯥꯝꯅ ꯆꯍꯤ ꯑꯃ ꯆꯍꯤ ꯑꯅꯤꯁꯤꯗꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯏꯟꯀꯝ ꯂꯥꯛꯄꯣꯏ ꯂꯥꯛꯇꯕꯣꯏ ꯑꯗꯒꯤ ꯂꯥꯛꯄꯣꯏ ꯇꯧꯔ ꯂꯩꯗꯣꯏꯅꯦ ꯍꯥꯏꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯏꯚꯟ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡꯗꯁꯨ ꯑꯩꯁꯨ ꯋꯥꯈꯟꯗ ꯆꯦꯟꯖ ꯇꯧꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯏꯔꯣꯏꯗꯕ ꯃꯤ ꯀꯌꯥ ꯑꯃ ꯆꯪꯉꯛꯑꯦ ꯑꯣꯏꯔꯣꯏꯗꯕ ꯃꯤ ꯀꯌꯥ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯩꯅ ꯀꯩ ꯈꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯁꯥꯗꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯕ ꯃꯁꯥꯗꯤ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯍꯥꯟꯅ ꯐꯥꯎꯔꯝ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯀꯥꯟꯗ ꯑꯩꯅ ꯕꯤꯖꯤꯅꯦꯁꯀꯤ ꯅꯣꯂꯦꯖ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯔꯀꯥꯟꯗ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯂꯨꯏ ꯋꯥꯈꯟꯗ ꯈꯜꯂꯛꯄ ꯕꯤꯖꯤꯅꯦꯁ ꯂꯥꯏꯗꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯁꯦ ꯂꯨꯏ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯂꯣꯡ ꯇꯔꯝꯗ ꯆꯠꯅꯤꯡꯗꯕ ꯄꯩꯁꯥ ꯊꯨꯅ ꯄꯥꯏꯅꯤꯡꯕ ꯀ꯭ꯋꯤꯛ ꯃꯅꯤ ꯄꯥꯝꯃꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯥꯁꯦ ꯄꯨꯕ ꯉꯝꯃꯛꯇꯦ ꯃꯁꯥꯁꯦ ꯄꯨꯕ ꯉꯝꯃꯛꯇꯦ ꯃꯁꯥꯁꯤꯗ ꯕꯣꯔꯤꯡ ꯆꯨꯁꯜꯂꯛꯄ ꯑꯗꯩ ꯃꯁꯥꯁꯦ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯩꯗꯤ ꯀꯩꯗꯧꯔꯅꯤ ꯑꯃꯗ ꯑꯃꯨꯛ ꯖꯝ 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 ꯇꯧꯅꯤ ꯑꯃꯗꯁꯨ ꯁꯦꯝ ꯊꯤꯡ ꯇꯧꯅꯤ ꯑꯃꯗ ꯑꯃꯨꯛ ꯖꯝ ꯇꯧꯅꯤ ꯑꯃꯗ ꯑꯃꯨꯛ ꯁꯦꯝ ꯊꯤꯡ ꯇꯧꯅꯤ ꯑꯃꯗ ꯑꯃꯨꯛ ꯖꯝ ꯇꯧꯅꯤ ꯑꯃꯗ ꯑꯃꯨꯛ ꯁꯦꯝ ꯊꯤꯡ ꯇꯧꯅꯤ ꯃꯁꯥꯁꯦ ꯀꯩꯝꯇ ꯑꯣꯏꯕ ꯉꯝꯍꯧꯔꯣꯏ ꯁꯨꯝ ꯇꯧꯔꯤꯀꯥꯟꯗ ꯂꯥꯁꯇꯗꯤ ꯑꯃꯅ ꯑꯅꯧꯕ ꯑꯃ ꯎꯠꯁꯜꯂꯛꯄ ꯃꯇꯝꯗ ꯃꯇꯝꯗꯗꯤ ꯃꯁꯥꯁꯦ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯩꯗꯤ ꯑꯁꯤꯒꯤ ꯃꯐꯝꯁꯤꯅ ꯔꯤꯖꯜ ꯐꯪꯒꯗ꯭ꯔꯥ ꯁꯤꯒꯤ ꯃꯐꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯍꯣꯞꯇ ꯑꯗꯨꯝ ꯆꯠ ꯂꯩꯔꯅꯤ ꯑꯗꯨꯒ ꯂꯥꯁꯇ ꯍꯣꯞꯁꯦ ꯀꯩꯅꯣ ꯃꯁꯥꯅꯗꯤ ꯍꯣꯠꯅꯗꯕ ꯃꯁꯥꯅ ꯑꯗꯨꯒꯤ ꯄꯦꯁꯦꯟꯁꯇꯤ ꯌꯥꯎꯗꯕ ꯑꯗꯨꯒ ꯂꯥꯁꯇ ꯀꯩꯗꯧꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯥꯁꯦ ꯀꯟꯐ꯭ꯌꯨꯖꯟ ꯃꯁꯥꯁꯦ ꯄ꯭ꯔꯦꯁꯔ ꯁꯤꯗꯤ ꯑꯣꯏꯗ꯭ꯔꯦꯍꯦ ꯁꯤꯗꯤ ꯍꯥꯏꯔꯒ ꯐꯠꯇꯕ ꯄꯣꯠ ꯑꯣꯏꯅ ꯁꯟꯗꯣꯛꯄ ꯄꯣꯠ ꯇꯧꯔꯛꯑꯅꯤ
aduna aidi hujik aina pamje ai mi chama guide tawdu so budai mi 10 mi 20 fadana proper business pam mi une guide tawjage khale kai gino andamda oiroi do mi kyam su yawdab nate wakhan dadi ngaktang gidi mi oi punam se inspiration phangdu ne adubu seng na ha kana business dinga sagi nangonda patience yam darka ta patience leiba mi ketane business ta mai pak tuis patience leitragadi business ta mai pak kai gino andamda business ti hekta hawdu adu tari mi loi business tormani adu itadi mi loi hawjik job phangdri me am seng ha ju business tawdri kana na business changdri kanda wakhan sham la khan biu business tadi nangona patience kya ama darka lai patience yamna khangba kan nangona taste kya am tropani nangona failure kya am lakani nangona paisa mangba ai hobaga how first business ai success hoge khan tardi nang mai pa aroidam kai nom na ai business kya am fail hoini nang nai ngonda hang tardi kai mai first business ai mai pak ta ba ya de hai tardi adu nang kwai de biggest mistake ne first business se nang shi je nang step am ne nang ta sai na ha ga di experience ta na ba nang ngonda kari gumom tamak na bai damak ta adu nang experience pe am ta la kan khang ba hela kan mathang business ki lambel ano no urakani reality da lak piu reality anything online business ho junu offline business ho junu reality the work tro na business the concept amata ne ba nang kari gum pot am si yo na behena grow tong na bai damakta nangonda experience kya ama nangonda failure kya ama dagi nangonda si sigi keno positive oiba negative oiba pot kya ama nangonda deal to bom darka tari sigi pot sing yo dena nang ekta ai business grow to guni ai maya man ekta pesa pai ga ai jukta pesa pai ni heba khon ji khala kanu aduna business thing asi heyengi natte tha mani dai shi buk to yes nangonda pesa lakani lawe heb natte but the saying na business am build to organ nangonda stable oiba heba sidi you know, I know 5 years like 5 years to follow still in the ups and downs. I'm lady. Even in the next 5 years to ups and downs, ups and downs don't like any business. I do see ups and downs and tackle to bung of the daddy business in Nangina tip. So just Pashagi Kalaga business as Sangano. Pashagi Kalaga Minatone and Changtari, or do me gam never lady ma'am. Business give them the share or they get business story ma'am. So he said, Kerlaga give up to with me gam never yours. You know the patience lady with the Kangam with the Jahimanga High was a Yamna. Haibadadi chindadi chahi manga se live winning bo ane ba chahi manga se nang khang pa matamda broke chat pa matamda income lakta matamda adai negative oiba result lakpa matamda adagi di awana lakpa family ki pressure lakpa matamda adugi pot bang tackle to bugi nangi mentality nangi mentality se tough oiba darka tai so aduna ina haidu se everything business ti fail hoini kem kai belite paisa di mangni kem kai belite adagi di nangona depression ju lakani adagi discouragement ki am lakani kem kai belite but khwaidagi nangna maintain to gudab se nang na sa je tu bunga ma loitab nangon da gin loi tholok tuje nangi mind da gin tholok tuje nangi resources da gin tholok tuje nangi will power da gin tholok tuje but nang na sa je ne hena chonjang gi da nang sa je ne give up to gitardi business fail over da nang zum yaw rani business failure kai daroge nang fail oidri da business failure kem kai blite nang fail oidri adagi di business ne fail oidri nang nati adagi di paisa mange nang nate mange je paisa ne mange to paisa di tangkat pe business ju am hodo pe adagi di mina wathi warem ngang na re adu nangonda negative ohengadab nate nangdi nangna khangjagadabne nangna sade nangna khangadabne ko asi mi ji oidraban my business to mangamne fare ke dorga du ken kai balite but experience nang hen tala ine experience kya amne nangonda yaw lai mem things adu nangna aina hayu nangna give up to without the business nangna the day you give up nangi business lower nang kem ta mai pa roidamne nangni he give up to gi manumit nangonda karim to uraroi adagi di nangonda nangna business fana to gi khalamba entrepreneur gi line change khalamba boto nangna maroi aduna ai ninga si high mem sinje wakhan da hapsal lo haine si jina no discouragement well haimna te yes business nuai ba ki amne business ki nuai ba kind of freedom yamti freedom fankani adagi di nangunda paisa sauna lakani adagi di nangunda challenges ki am lakani adagi di mina respect to we lakani adagi na sa je nuai ba everyday challenge face to ba adagi di yamtina strong oiba mi mo erkani adu bu si mem sinje face to na ba dam kan nangi mind na sana nangunda hana ready leina ba nangi body everything nangona ready layo lak to ba nang chen ba sungai aroiba aduna si wa je har kano first business da I success we gani khan dardi nang khwai de aran ba mine first business have zin nangon da tambi ba lai ne nangon takpi ba lai ne experience dan ba lai ne so adu hana khangbam darka tai ba kuina khwai de first khangadab je adu hana khangadab ne aduna ngasi aina haju je ngaktang gi wakhan khalakon ngaktang gi paisa khar tan ba wakhan khalakon nang na kai ma fare nang thabak phangtre fare nang ujik unemployment rate ne me ko ujik job ki vacancy laitre fare it doesn't matter kem kai belite fare na ujik business ki line da changni kem kai belite ai ju job torom ba mi em ni ai ju job torom me du boy job sai ki pamak tab da ge ina business ki line da chang pare du ai na business ki line da chang pada ai ju zero da gi chang kre ai ju kem khang ba te business kamai ho dok tu no ka du no ai pose khang mar te but adu bu tammaga isana thigat la ko la ga toro kan da ngasi business ho do kan da 5 years ho gor kan ngasi business ki knowledge me am da share to bu ngam ai ne ko adu bu kem kai belite nang thau phang dre ai aduna nang ujik to gu da bse kedogun hem da fare nang business zamge hai hoji aina hai gi ba mayam sing nang gi ko to hapchan biro nang sana hangjaro ngasi ai business to duri ba ai se kyamu yam na ready le reke
ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯦꯄꯦꯕꯜ ꯑꯣꯏꯒꯗꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯁꯦ ꯂꯣꯡ ꯇꯔꯝꯗ ꯆꯤꯡꯕ ꯉꯝꯕ ꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯌꯥꯝ ꯊꯨꯅ ꯒꯤꯞ ꯑꯞ ꯇꯧꯕ ꯃꯤꯔꯥ ꯑꯗꯒꯤꯗꯤ ꯑꯩ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯑꯩꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯂꯤꯁꯤꯡ 30ꯒꯤ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯕꯤꯖꯤꯅꯦꯁꯇ ꯈꯤꯇꯪꯈꯛ ꯃꯥꯏ ꯄꯥꯛꯇꯕꯅ ꯊꯕꯛꯇ ꯆꯦꯟꯈꯤꯗꯣꯏ ꯃꯤꯔꯥ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩ ꯁꯨꯃꯥꯏꯅ ꯊꯕꯛ ꯉꯥꯏꯕ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯅꯁꯥꯗ ꯍꯥꯟꯅ ꯐꯤꯒꯔ ꯑꯥꯎꯠ ꯇꯧ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯦꯅꯔꯖꯤ ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯕꯤꯖꯤꯅꯦꯁꯇ ꯅꯪꯒꯤ ꯑꯦꯅꯔꯖꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯊꯕꯛ ꯇꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯔꯤꯖꯜ ꯁꯨꯡꯂꯥ ꯂꯥꯛꯑꯣꯏ 100% ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯝ ꯇꯥꯔꯗꯤ ꯃꯤ ꯂꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯃꯅꯤ 100% ꯗꯔꯀꯥꯔ ꯂꯩ ꯑꯩ ꯊꯕꯛ ꯉꯥꯏꯕ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯦꯛ 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 ꯇꯧꯒꯦ ꯀꯥꯏꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯅ ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯊꯕꯛ ꯇꯧꯅ ꯊꯕꯛ ꯉꯥꯏꯕ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯦꯛ ꯇꯦꯛ ꯇꯧꯒꯦ ꯑꯦꯅꯔꯖꯤ ꯊꯕꯛ ꯂꯥꯏꯛ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯑꯦꯅꯔꯖꯤꯁꯦ ꯅꯪꯅ ꯔꯤꯖꯜ ꯄꯥꯝꯃꯦ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯝꯃꯦ ꯑꯗꯩ 100% ꯕꯤꯖꯤꯅꯦꯁꯇ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨ ꯄꯤꯗꯕ ꯃꯇꯝꯗꯅꯦ ꯁꯣꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯡꯉꯣ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯑꯦ ꯑꯩꯅ ꯍꯥꯏ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯥꯛꯑꯦ ꯅꯪꯉꯣꯟꯗ ꯀꯁꯇꯃꯔ ꯁꯨꯃꯥꯏꯅ ꯊꯤꯌꯨ ꯃꯥꯔꯀꯦꯇꯤꯡ ꯁꯨꯃꯥꯏꯅ ꯇꯧ ꯀ꯭ꯂꯥꯏꯟ ꯁꯨꯃꯥꯏꯅ ꯐꯪꯉꯨ ꯍꯥꯏꯔꯅꯤ ꯑꯗꯩ ꯅꯪꯉꯣꯟꯗ ꯑꯁ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦ ꯈꯜꯂꯝꯃꯅꯤ ꯑꯗꯩ ꯈꯜꯂꯝꯕ ꯃꯇꯨꯡꯗꯗꯤ ꯈꯔ ꯂꯩ ꯀꯩꯗꯧꯔꯅꯤ ꯀ꯭ꯂꯥꯏꯟ ꯐꯪꯗꯕ ꯃꯇꯝꯗ ꯀ꯭ꯂꯥꯏꯟ ꯐꯥꯔꯁ ꯇꯥꯏꯝ ꯀ꯭ꯂꯥꯏꯟ ꯑꯃꯅ ꯔꯤꯖꯦꯛ ꯇꯧꯕ ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯑꯗꯩ ꯀꯁꯇꯃꯔ ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯒꯤꯞ ꯑꯞ ꯇꯧꯈ꯭ꯔꯅꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯒꯤ ꯃꯥꯏꯟ ꯅꯠꯇꯦ ꯑꯗꯨꯗꯤ ꯁ꯭ꯀꯦꯔꯁꯤꯇꯤ ꯃꯥꯏꯟꯁꯦꯠ ꯑꯗꯨꯗꯤ ꯂꯨꯖꯔꯝꯒꯤ ꯃꯥꯏꯟꯁꯦꯠ ꯅꯣꯡꯃꯗ ꯂꯣꯏ ꯐꯪꯉꯝ ꯇꯥꯔꯗꯤ ꯃꯤ ꯂꯣꯏ ꯇꯧꯔꯝꯃꯅꯤ ꯑꯗꯨꯅ ꯅꯁꯥꯅ ꯈꯤꯇꯪ ꯇ꯭ꯔꯥꯏ ꯍꯥꯔꯠ ꯇꯧꯕ ꯈꯤꯇꯪ ꯅꯪꯅ ꯁꯦꯝꯃꯤ ꯄꯣꯠꯇꯣ ꯑꯦꯠꯂꯤꯁ 365 ꯗꯦꯖ ꯆꯍꯤ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯆꯍꯤ 2 ꯑꯣꯏꯇꯥꯔꯁꯨ ꯑꯗꯣ ꯐꯖꯅ ꯗꯦꯗꯤꯀꯦꯁꯟ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯗꯨꯒꯤ ꯗꯦꯗꯤꯀꯦꯁꯟꯗꯣ ꯄꯤꯗꯅꯗꯤ ꯅꯪ ꯔꯤꯖꯜ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯅꯪ ꯀꯃꯥꯏꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯇꯥꯟꯕ ꯋꯥꯈꯜ ꯆꯦꯜꯂꯛꯇꯣꯏꯅꯣ ꯂꯣꯏ ꯂꯥꯏꯔꯝ ꯇꯥꯔꯗꯤ ꯅꯪ ꯅꯁꯥꯅ ꯈꯟꯖꯔꯣ ꯑꯦꯃꯥꯖꯣꯟ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ 1992 1993ꯗꯒꯤ ꯑꯦꯃꯥꯖꯣꯟ ꯍꯧꯗꯣꯔꯛꯄ ꯄꯣꯠꯇꯣ 25 years 30 years ꯁꯨꯖꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ 25 yearsꯀꯤ ꯃꯇꯨꯡꯗ ꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯜ ꯋꯥꯏꯗꯇ ꯒ꯭ꯔꯣ ꯇꯧꯔꯛꯏꯅꯦ 25 years ꯈꯥꯡꯕ ꯉꯝꯕꯩ ꯅꯉꯣꯟꯗ ꯄꯦꯁꯦꯟꯁ ꯌꯥꯎꯔꯕ ꯑꯗꯒꯤ ꯏꯂꯟ ꯃꯥꯛꯁ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯋꯥꯅꯤ ꯄꯦꯄꯥꯜ ꯁꯦꯝꯃꯤꯀꯥꯟꯗ 2004 ꯇꯦꯁꯂꯥ ꯁ꯭ꯄꯦꯁ ꯑꯦꯛꯁ ꯐꯦꯜ ꯑꯣꯏꯔꯤꯀꯥꯟꯗ ꯃꯥꯁꯦ ꯀꯥꯏꯗꯩ ꯂꯩꯔꯝꯃꯤꯅꯣ ꯑꯝꯇ ꯍꯪꯕꯤꯌꯨ ꯑꯗꯨ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯑꯝꯇ ꯂꯥꯏꯗꯕꯅꯦ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯉꯥꯛꯇꯅꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯗꯒꯤ ꯑꯝꯕꯥꯅꯤ ꯐꯦꯃꯤꯂꯤꯁꯦ 1987 1989 ꯁ꯭ꯋꯥꯏꯗꯒꯤ ꯃꯣꯏ ꯇꯦꯛꯁꯇꯥꯏꯜ ꯏꯟꯗꯁꯇ꯭ꯔꯤ 19 ꯃꯦ ꯕꯤ ꯑꯩ ꯂꯥꯜꯂꯝꯕ 1970 1980 ꯁ꯭ꯋꯥꯏꯗꯒꯤ ꯃꯣꯏ ꯇꯦꯛꯁꯇꯥꯏꯜꯗꯩ ꯍꯧꯔꯛꯑꯒ ꯉꯁꯤ ꯁꯤ ꯃꯌꯥꯝꯗꯣ ꯕꯤꯜ ꯇꯧꯔ ꯂꯥꯛꯏꯅꯦ ꯑꯗꯨ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯃꯨꯛꯇ ꯄꯨꯝꯅꯃꯛ ꯐꯪꯒꯦꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯑꯃꯨꯛꯇ ꯐꯪꯒꯦꯗꯤ ꯄꯨꯝꯅꯃꯛ ꯌꯥꯄꯣꯠꯇꯦ ꯑꯩꯁꯨ ꯉꯥꯏꯔꯦ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯏꯁꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ 5-10 years 20 years ꯃꯇꯨꯡꯗ ꯑꯩꯅ ꯌꯧꯒꯗꯕ ꯄꯣꯠꯇꯨꯅ ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯑꯗꯨ ꯑꯗꯥ ꯑꯗꯒꯤꯗꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯤ ꯇꯧ ꯍꯥꯏꯔꯒ ꯅꯉꯣꯟꯗ ꯄꯩꯁꯥ ꯇꯥꯜꯂꯨ ꯈꯣꯠꯂꯨꯅ ꯂꯪꯁꯤꯜꯂꯒ ꯇꯧꯔꯤ ꯃꯌꯥꯝ ꯊꯥ ꯑꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯟꯒꯦ ꯑꯗꯨꯗꯅꯦ ꯁꯣꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏꯅ ꯊꯥ ꯑꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯅ ꯇꯥꯟꯅꯈ꯭ꯔꯦ ꯑꯩꯁꯨ ꯇꯥꯟꯒꯦ ꯊꯥ ꯑꯝꯗ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯂꯣꯡ ꯇꯔꯝꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕꯁꯦ ꯁꯤꯗꯅꯦ ꯁꯣꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯕꯤꯖꯤꯅꯦꯁꯁꯤ ꯆꯦꯟꯖ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯑꯅꯧꯕ ꯐꯅ ꯊꯣꯛꯂꯛꯁꯅꯨ ꯕꯤꯖꯤꯅꯦꯁꯀꯤ ꯀꯣꯟꯁꯦꯞ ꯆꯦꯟꯖ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯐꯅ ꯑꯅꯧꯕ ꯁꯤ ꯊꯣꯛꯂꯛꯑꯦ ꯑꯅꯧꯕ ꯒꯤꯃꯤꯛꯁ ꯊꯣꯛꯂꯛꯑꯦ AI ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯊꯣꯛꯂꯛꯑꯦ ꯑꯗꯥ ꯊꯣꯛꯂꯛꯑꯦ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯕꯤꯖꯤꯅꯦꯁꯇꯤ ꯕꯤꯖꯤꯅꯦꯁꯅꯦ ꯕꯤꯖꯤꯅꯦꯁ AIꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯕꯤꯖꯤꯅꯦꯁ ꯇꯦꯛꯅꯣꯂꯣꯖꯤꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯕꯤꯖꯤꯅꯦꯁꯇꯤ ꯀꯣꯟꯁꯦꯞꯅꯤ ꯌꯦꯁ ꯇꯦꯛꯅꯣꯂꯣꯖꯤꯅ ꯕꯤꯖꯤꯅꯦꯁꯇ ꯍꯦꯜꯞ ꯇꯧꯔꯛꯏ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁꯇ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯖꯦꯅꯦꯔꯦꯠ ꯇꯧꯔꯒ ꯄꯩꯁా ꯂꯥꯏꯍꯜꯂꯛꯏ ꯑꯩꯈꯣꯏꯗ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯋꯥꯔꯝꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯂꯥꯏꯍꯜꯂꯦ ꯃꯌꯥꯝꯒ ꯂꯣꯏ ꯀꯅꯦꯛ ꯇꯧꯕ ꯌꯥꯔꯦ ꯑꯗꯒꯤ AIꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯦꯞ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁꯀꯤ ꯀꯣꯟꯁꯦꯞꯇꯤ ꯑꯃꯠꯇꯅꯦ ꯁꯦꯜ ꯃꯤꯉꯣꯟꯗ ꯁꯦꯜ ꯇꯧꯕ ꯅꯪꯒꯤ ꯀꯁꯇꯃꯔꯕꯨ ꯁꯦꯇꯤꯁꯐꯦꯛꯁꯟ ꯄꯤꯕ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯁꯤꯒꯤ ꯇꯨꯜꯁ ꯃꯌꯥꯝꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯂꯥꯏꯍꯜꯂꯣ ꯍꯥꯏꯕ ꯈꯛꯇꯅꯦꯕ ꯕꯠ ꯀꯣꯟꯁꯦꯞꯇꯤ ꯑꯃꯈꯛꯇꯅꯦꯕ ꯑꯗꯨꯕꯨ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯅꯧꯕ ꯁꯤ ꯁꯤꯖꯤꯟꯅꯔꯒ ꯅꯪ ꯄꯩꯁꯥ ꯄꯥꯏꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯛ ꯇꯥꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯕ ꯕꯤꯖꯤꯅꯦꯁꯀꯤ ꯀꯣꯟꯁꯦꯞꯇꯤ ꯂꯣꯡ ꯇꯔꯝ ꯃꯥꯏꯟꯁꯦꯠ ꯆꯦꯟꯒꯗꯕ ꯐꯖꯅ ꯆꯪꯒꯗꯕ ꯈꯥꯡꯕ ꯀꯟꯒꯗꯕ ꯄꯦꯁꯦꯟꯁ ꯂꯩꯇꯅꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯒꯤ ꯃꯨꯟꯅ ꯇꯥꯁꯟꯕꯤꯍꯧꯔꯣ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯂꯥꯏꯔꯣꯏ ꯅꯪꯅ ꯈꯜꯂꯝ ꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯃꯤ ꯃꯌꯥꯝ ꯇꯧꯅꯩ ꯑꯩꯁꯨ ꯉꯝꯅꯤ ꯂꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯅꯪ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯉꯝꯅꯤ ꯑꯗꯨꯕꯨ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯦ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯦꯁꯦꯟꯁ ꯅꯪꯒꯤ ꯀꯣꯛꯁꯤꯗ ꯐꯖꯅ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯃꯣ ꯅꯪꯉꯣꯟꯗ ꯍꯌꯦꯡ ꯑꯩꯅ ꯍꯥꯏꯔꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯊꯕꯛꯇꯗꯤ ꯅꯪ ꯐꯝꯃꯒ ꯃꯐꯝ ꯑꯃꯗ ꯐꯝꯃꯒ ꯂꯦꯞꯇꯣꯞ ꯑꯃ ꯍꯥꯡꯗꯣꯛꯑꯒ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯅꯣꯡꯃꯒꯤ 9ꯗꯩꯅ 5 ꯐꯥꯎ ꯊꯕꯛ ꯇꯧꯔ ꯐꯝꯃꯒ ꯅꯪꯒꯤ ꯁꯦꯂꯔꯤ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯀꯅꯤ ꯕꯠ ꯑꯗꯨꯒꯤꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯅꯉꯣꯟꯗ ꯆꯦꯂꯦꯟꯖꯦꯁ ꯂꯩꯔꯔꯣꯏ ꯑꯗꯒꯤ ꯅꯉꯣꯟꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯂꯩꯔꯔꯣꯏ ꯑꯗꯒꯤ ꯅꯉꯣꯟꯗ ꯕꯣꯁꯀꯤ ꯃꯈꯥꯗ ꯍꯤꯡꯉꯒ ꯁꯨꯇꯤ ꯂꯧꯕꯁꯨ ꯆꯠꯄ ꯈꯣꯠꯄ ꯇꯧ ꯂꯩꯔꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯗ ꯒ꯭ꯔꯣꯠ ꯍꯥꯏꯕꯁꯦ ꯇꯞꯅ ꯇꯧꯔꯒ ꯑꯗꯨꯝ ꯒ꯭ꯔꯣꯠ ꯇꯧꯔꯒ ꯅꯪꯒꯤ ꯍꯌꯦꯡ ꯍꯥꯏꯌꯦꯁ ꯁꯦꯂꯔꯤꯗ ꯂꯥꯛ ꯑꯃ ꯃꯉꯥꯏ ꯂꯥꯛ ꯑꯅꯤ ꯃꯉꯥꯏ ꯂꯥꯛ ꯑꯃ ꯃꯈꯥꯏ ꯃꯉꯥꯏ ꯁꯤꯗ ꯍꯦꯟꯅ ꯌꯧꯕ ꯉꯝꯃꯔꯣꯏ ꯅꯪꯒꯤ ꯁꯦꯂꯔꯤ ꯕꯠ ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁꯇꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯌꯥ ꯑꯃ ꯇꯥꯟꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯟꯕꯩꯗꯃꯛꯇ ꯅꯪꯉꯣꯟꯗ ꯀꯦꯄꯥꯁꯤꯇꯤ ꯅꯪꯉꯣꯟꯗ ꯁ꯭ꯇꯔꯦꯡꯇꯣ ꯑꯗꯨꯒꯤ ꯁ꯭ꯇꯔꯦꯡꯇꯣ ꯌꯥꯎꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯌꯦꯡꯉꯣ ꯃꯤ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯇ꯭ꯔꯦꯅꯤꯡꯒ ꯌꯥꯎꯕ ꯃꯇꯝꯗꯗꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅꯤꯡꯉꯦ ꯑꯗꯨ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯉꯥꯛꯇꯅꯦꯕ ꯕꯠ ꯂꯨꯁꯜꯂꯛꯄ ꯃꯅꯨꯡꯗ ꯒꯦꯝꯒꯤ ꯃꯅꯨꯡꯗ ꯂꯨꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯉꯀꯥꯟꯗꯗꯤ ꯑꯁ ꯁꯤꯗꯤ ꯆꯀ꯭ꯔ ꯑꯃꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗꯤ ꯑꯩ ꯆꯪꯉꯨ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯅꯕꯨ ꯕꯤꯖꯤꯅꯦꯁꯇ ꯃꯤ ꯂꯣꯏ ꯇꯧꯕ ꯉꯝꯗ꯭ꯔꯤꯅꯦꯕꯀꯣ ꯐꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨ ꯒꯤꯞ ꯑꯞ ꯇꯧꯗ ꯇꯥꯔꯗꯤ ꯅꯪꯒꯤ ꯂꯝꯕꯦꯜ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯍꯥꯟꯅ ꯈꯜꯂꯣꯕꯀꯣ ꯑꯗꯨꯅ ꯐꯥꯔꯁ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯥꯏ ꯇꯧ ꯅꯪ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯐꯥꯔꯁ ꯕꯤꯖꯤꯅꯦꯁꯇ ꯆꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯐꯥꯔꯁ ꯕꯤꯖꯤꯅꯦꯁ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧ ꯑꯗꯨꯕꯨ ꯔꯤꯃꯦꯝꯕꯔ ꯑꯣꯏꯔꯣ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩ ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯣꯏ
ꯐꯦꯜ ꯑꯣꯏꯒꯅꯤ ꯈꯪꯉꯣꯏ ꯁꯛꯁꯦꯁꯀꯤ ꯍꯥꯟꯅ ꯋꯥꯈꯜ ꯈꯟꯒꯅꯨ ꯑꯩ ꯐꯦꯜ ꯑꯣꯏꯒꯅꯤ ꯐꯦꯂꯤꯌꯔꯗꯒꯤꯅꯤ ꯁꯛꯁꯦꯁ ꯁꯦꯝꯗꯣꯏꯁꯦ ꯐꯦꯜ ꯑꯣꯏꯒꯗꯕ ꯄꯣꯠꯇꯣ ꯍꯥꯟꯅ ꯑꯗꯨꯗꯒꯤ ꯇꯝꯍꯧꯒꯦ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯝꯍꯧꯒꯦ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯟꯅ ꯈꯜꯂꯧꯕ ꯐꯔꯁ ꯕꯤꯖꯤꯅꯦꯁꯇ ꯂꯣꯏ ꯁꯛꯁꯦꯁ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯃꯤ ꯄꯨꯝꯅꯃꯛ 1 ꯌꯔꯗ ꯂꯣꯏ ꯄꯩꯁꯥ ꯄꯥꯏꯔꯒ ꯃꯤ ꯄꯨꯝꯅꯃꯛ 25-30 years ꯆꯪꯕꯒꯤ ꯃꯇꯝ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯕ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯅꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯇꯝ ꯆꯪꯉꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯆꯪꯉꯤ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯟꯅ ꯆꯪꯉꯨ ꯈꯥꯡꯕ ꯀꯜꯂꯨ ꯖꯁ ꯄꯩꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯤꯅ ꯇꯧꯅꯩ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯒꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯈꯟꯗꯕꯤꯗ ꯑꯩ ꯗꯦꯗꯤꯀꯦꯁꯟ ꯄꯤꯒꯦ 100% ꯄꯤꯒꯦ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯦꯝꯄꯥꯌꯔ ꯁꯦꯝꯒꯦ ꯐꯔꯦ ꯑꯩ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯊꯕꯛꯁꯤꯗꯒꯤ ꯑꯩ ꯕꯤꯖꯤꯅꯦꯁꯇ ꯃꯥꯏ ꯄꯥꯛꯅꯕ ꯑꯣꯟꯁꯤꯜꯂꯒ ꯁꯤꯗꯒꯤ ꯑꯩ ꯐꯖꯅ ꯁꯦꯝꯃꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯆꯦꯜꯂꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯁꯨ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯑꯩꯁꯨ ꯉꯥꯏꯔꯦ 1 yearꯗ ꯄꯩꯁꯥ ꯊꯣꯛꯇꯕ ꯀꯌꯥ ꯑꯃꯅ ꯑꯣꯏꯔꯝꯃꯤꯁꯦ ꯕꯠ ꯑꯗꯨꯕꯨ ꯅꯪꯅ ꯍꯣꯠꯅꯕ ꯂꯦꯞꯇ ꯇꯥꯔꯗꯤ ꯒꯤቭ ꯑꯞ ꯇꯧꯗ ꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯥ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯀꯅꯤ ꯃꯈꯜ ꯃꯈꯜ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯦꯠꯂꯤꯁ ꯕꯤꯖꯤꯅꯦꯁ ꯑꯝꯗ 1 year 2 year ꯐꯥꯎꯗꯤ ꯐꯖꯅ ꯅꯪꯒꯤ ꯑꯗꯨꯗꯩꯗꯨ ꯀꯟꯁꯤꯁꯇꯦꯟꯁꯤꯗ ꯗꯦꯗꯤꯀꯦꯁꯟ ꯄꯤꯕꯤꯌꯨ ꯑꯗꯨꯀꯥꯟꯗ ꯔꯤꯖꯜ ꯂꯥꯛꯀꯅꯤ 1 month ꯈꯛ ꯄꯤꯔꯒ 2 months ꯈꯛ ꯄꯤꯔꯒ ꯔꯤꯖꯜ ꯐꯪꯉꯦ ꯍꯥꯏꯕꯁꯤ ꯈꯜꯂꯨꯔꯅꯨ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯈꯥ ꯇꯥꯕꯗꯤ ꯅꯣꯏꯅ ꯗꯤꯁꯥꯏꯗ ꯇꯧꯕꯤꯌꯨ ꯅꯪ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯉꯦ ꯐꯔꯦ ꯖꯣꯕ ꯇꯧꯅꯤꯡꯉꯦ ꯖꯣꯕꯀꯤꯗꯤ ꯑꯩꯅ ꯌꯥꯝ ꯍꯥꯏꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯖꯣꯕ ꯇꯧꯅꯤꯡꯉꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯍꯣꯠꯅꯖꯔꯤꯕ ꯅꯪ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ experience failure khangba kanba adugo nongmada result lawoi thani da result lawoi tha ahum da result lawoi habse ningjingo adugo na sana long term da 10 years 15 years ai fazana achobo build them toge ha kan entrepreneur gi mindset la kadam natabida everything nga lega si toge nga lega business phangdre ai business oi dai trading toge nga lega si toge adu toge nga lega stock marketing toge adu di sunga yaroi ai ding si hai po ai di business lover ne ai di entrepreneur ne tasing ha ga ina one of the finest entrepreneur ne ning adu oi be damak ta ingonda 5 years 10 years ne ning si dedication pige doise fail oishanu my pack the boy shunu result lak the boy shunu broke chat boy shunu it doesn't even matter I can give up I give up the bushunga yadi adugi mafum du chang yong na bai dam tai on dedication everything I on the experience fam sing dan da bed adugi wakhan du nang sa chen ga da bai tawgi hai ta de amada nga le amada chonga da amadung chonga le amadung chonga le amadung chong mi oi ba sung ngam mi oi ba sung ngam ji tori mem da shiny object ngawi mem sing de class la gan class yom entrepreneurship oi ba ngam roi khala kan da trading tawgi hai ba gumba adagi si tawgi hai ba gumba aduna nangi punshi da kai oi dun trading tawgi ta trading the focus to business to get a business to focus to entrepreneur gi line the changi ha entrepreneur gi line chango fazana thabak to ge thabak ta fazana focus to but mean to ne nga la shiny object nga adu to da to sungoi oi dedication darka lei bhai dedication thamoi nung dagi tholak pa dedication darka lei nang manung dagi tholak pa energy manung dagi pi banga ma kana na sana sem kana nang excitement passion lei akanda nang build to banga ma kada nang na nungai for kada dum dam change to pro adum dam change for pangam dam natta bidek ta koi gi mayam na to na rai ju oi da be da ju content creator oi da be da ju youtuber oi da be da adu to data to get business to the bad aduna pura kadam nat nang na sana decide to kai do chatting is kai no is happening is a long term the mindset set si han prepare to everything nang dai haidu je patience loi dar kala life the quite again important of the utmost important dai haidu je patience na sana sa thajab patience am dar kala aduna sigmo pot mem sig loi khangjalo adu kana nang na sana ngasi decide to biro job na favor nang idamta business na favor have confusion like nang na sana decide to biro thank you